Manipur lengan paikalampa Lamphel the Leva Lamphel Part Water Body Project asina lorekpada Manipuri tourism the sound Awonba Puraklagani haina Hanagi Minister Nongthomam Biren Fongdorkley ngasi social media Facebook ta thagalakpa mahaki post amada Hanagi Minister asina Lamphel Part asemgot sagali ba mafam asida oirakada ba masak matau Fongdorki loinana hariba mafam asida horse riding ge saruk amasu yauri mafam asida tourist sing bupuning sing sinbangamba cafeteria yauna fazarba park ama leiri Part asigi wangma lambi fauna ba thong ama sagadore thongi makadana lam koiba singi boating area amasung horse riding space yauna semgale Manipuri pony ge masak amasung magun naha singda khangan baibasi tangai fade Manipur gi miyam gi damak semgalak liba Lamphel Part Water Body Project asuna Imphal manungda isau thokpatigi nga thokpasungam lagani thangna ba ising piba amasung recreational space amasu oiduna miyam na kana ba pigadori haina Chief Minister Hanagi Chief Minister sina makatana fongdorokli